ꯊꯦꯡ ꯈꯤꯇꯪ ꯄꯤꯔꯛꯄ ꯑꯩꯈꯣꯏꯗ ꯑꯩꯍꯥꯛ ꯀꯩꯅꯣ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯟꯖꯥꯎ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯦ ꯃꯤꯡꯅ ꯑꯕꯨꯖꯝ ꯁꯟꯖꯤꯠ ꯁꯤꯁꯦ ꯅꯣꯡ ꯍꯦꯛ ꯈꯤꯇꯪ ꯍꯦꯛ ꯇꯥꯕꯒꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯨꯝꯃꯦ ꯃꯔꯝꯗꯤ ꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯔ ꯂꯥꯎꯔꯝꯃꯦꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯈꯨꯔꯦ ꯑꯗꯨ ꯈꯔ ꯇꯦꯡꯊꯣꯛ ꯇꯦꯡꯁꯤꯟꯁꯨ ꯇꯧꯕ ꯂꯦꯞꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯕꯨ ꯍꯦꯛ ꯆꯨꯔꯒꯗꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯣꯏꯗꯥꯡꯄꯣꯛ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯁꯤꯒꯤ ꯂꯩꯔꯛꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯈꯔ ꯀꯪꯊꯈ꯭ꯔꯕꯅꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯈꯨꯔꯨꯒꯤ ꯃꯊꯛꯐꯥꯎꯗ ꯑꯗꯨꯝ ꯊꯨꯝꯕ ꯌꯥꯎꯋꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤꯗꯩꯗ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯑꯃꯈꯛ ꯂꯩꯌꯦ ꯁꯤꯗꯩꯗ ꯆꯦꯟꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯇꯨꯔꯦꯟꯒꯤ ꯏꯃꯥꯏꯁꯤꯅ ꯋꯥꯡꯈꯠꯂꯒꯗꯤ ꯆꯦꯟꯊꯣꯛꯀꯗꯧꯕ ꯄꯣꯠꯇꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯦꯟꯁꯤꯜꯂꯒ ꯊꯨꯝꯕ ꯍꯦꯟꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯨꯔꯦꯟꯒꯤ ꯏꯃꯥꯏꯁꯦ ꯅꯦꯝꯊꯔꯛꯑꯦ ꯈꯪꯉꯀꯥꯟꯗꯣ ꯃꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯐꯥꯠꯇꯣꯛꯑꯒ ꯀꯪꯉꯛꯀꯗꯣꯏꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤꯗꯤ ꯍꯟꯇꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯅꯣꯡꯃ ꯆꯨꯔꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯨꯝꯃꯒ ꯂꯩꯔꯕ ꯃꯐꯝꯅꯤ ꯃꯣꯏꯗꯥꯡꯄꯣꯛ ꯃꯅꯤꯡ ꯂꯩꯀꯥꯏ ꯈꯨꯟꯖꯥꯎꯅꯤꯀꯣ ꯃꯁꯤꯁꯦ ꯉꯁꯥꯏ ꯅꯣꯡ ꯀꯟꯅ ꯆꯨꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡ 12:30 ꯇꯥꯗ꯭ꯔꯤꯉꯩꯒꯤꯗꯣ ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯊꯨꯝꯕ ꯍꯦꯛ ꯇꯨꯔꯦꯟꯒꯤ ꯏꯃꯥꯏ ꯍꯦꯛ ꯆꯥꯎꯔꯛꯄꯗꯣ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏ ꯈꯪꯉꯦ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯦ ꯆꯥꯎꯔꯦ ꯆꯥꯎꯗꯦꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯀꯥꯟꯗ ꯁꯤꯁꯤꯕꯨ ꯍꯦꯛ ꯈꯨꯔꯨ ꯌꯧꯅ ꯊꯨꯝꯃꯝꯃꯒꯗꯤ ꯇꯨꯔꯦꯟ ꯆꯥꯎꯔꯦ ꯆꯥꯎꯗꯦꯁꯦ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝꯗꯣ ꯆꯦꯟꯊꯣꯛꯇ꯭ꯔꯦ ꯃꯁꯤ ꯆꯦꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯕꯀꯣ ꯇꯦꯡꯍꯟꯅꯤꯡꯉꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯁꯦ ꯊꯨꯝꯕꯁꯤꯅꯀꯣ ꯑꯉꯥꯡ ꯅꯨꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯑꯗꯒꯤ ꯚꯦꯟꯗ ꯆꯠꯄ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯩ ꯑꯉꯥꯡꯈꯩ ꯇꯨꯏꯁꯟ ꯅꯨꯡꯁꯟ ꯆꯠꯄ ꯑꯣꯏꯔꯒꯁꯨ ꯂꯣꯏ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯁꯥꯕꯜꯂꯣꯝꯗ ꯂꯩ ꯑꯗꯣꯝꯗꯩ ꯀꯣꯏꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯂꯩꯉꯥꯛꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯁꯤꯒꯤ ꯇꯨꯔꯦꯟꯁꯦ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯖꯅ ꯇꯦꯡꯍꯟꯅꯤꯡꯉꯦꯕ ꯇꯦꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯂꯝꯕꯨꯗꯤ ꯈꯔ ꯈꯔ ꯂꯣꯏ ꯁꯣꯛꯅꯔꯒꯅꯤ ꯍꯥꯏꯗꯤ ꯇꯨꯔꯦꯟꯗꯨ ꯇꯦꯡꯕ ꯃꯇꯝꯗꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯈꯩꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯑꯩ ꯈꯛꯇꯅ ꯍꯥꯏꯕꯅꯁꯨ ꯌꯥꯔꯣꯏ ꯃꯣꯏ ꯄꯨꯝꯅꯃꯛ ꯁꯤ ꯂꯣꯏ ꯊꯨꯝꯃꯤꯕꯅꯤ ꯃꯣꯏꯒꯤꯁꯨ ꯂꯣꯏ ꯆꯠꯄ ꯌꯥꯎꯔꯤꯕꯅꯤꯅ ꯑꯩꯗꯤ ꯑꯃꯇꯪꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯍꯥꯏꯖꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯔꯒꯗꯤ ꯇꯨꯔꯦꯟꯁꯦ ꯇꯦꯡꯕꯗ ꯃꯌꯥꯝꯅꯁꯨ ꯑꯄꯟꯕ ꯄꯤꯕꯤꯗꯅꯀꯣ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯇꯧꯔꯒꯗꯤ ꯃꯁꯤ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯕ ꯅꯠꯇꯦ ꯁꯤꯁꯦ ꯂꯩꯇꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯗꯁꯨ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯇꯥꯏꯅꯔꯨꯕ ꯌꯥꯗꯕꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯈꯩꯁꯤꯅ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯀꯩꯒꯨꯝꯕ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯂꯥꯛꯑꯦ ꯈꯜꯂꯁꯦꯕ ꯇꯦꯡꯉꯅꯤ ꯍꯥꯏꯔꯁꯦꯕꯀꯣ ꯑꯩꯒꯤ ꯂꯝ ꯁꯣꯏ ꯑꯃ ꯇꯧꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯈꯔ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯖꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯒ ꯑꯃꯁꯨ ꯒ꯭ꯌꯥꯟ ꯇꯥ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯤꯠꯌꯦꯡ ꯈꯤꯇꯪ ꯆꯪꯕꯤꯔꯒꯀꯣ ꯇꯨꯔꯦꯟꯁꯤꯗꯤ ꯇꯦꯡꯍꯟꯅꯤꯡꯉꯦ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯥꯐꯥꯎ ꯇꯦꯡꯉꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯗꯤ ꯊꯨꯝꯃꯣꯏꯗ꯭ꯔꯥꯅ ꯈꯟꯖꯩ ꯃꯁꯤ ꯑꯩꯁꯦ ꯀꯩꯅꯣ ꯁꯤꯗ ꯂꯧꯕꯨꯛꯇ ꯆꯠꯂꯨꯕꯗꯒꯤ ꯑꯥꯐꯥꯎꯗꯤ ꯌꯧꯔꯨꯗꯕꯅꯤ ꯈꯪꯖꯗ꯭ꯔꯦꯕꯀꯣ ꯁꯤꯁꯤꯅ ꯁꯥꯏ ꯍꯦꯛ ꯌꯧꯔꯒꯗꯤ ꯑꯁꯋꯥꯏꯗ ꯊꯣꯛꯑꯒꯗꯤꯀꯣ ꯌꯨꯝ ꯑꯗꯨꯝ 5-6ꯇꯤ ꯑꯗꯨꯝ ꯏꯁꯤꯡ ꯃꯣꯏ ꯁꯨꯃꯥꯡ ꯀꯩꯀꯥ ꯂꯣꯏ ꯆꯦꯟꯁꯤꯟꯕ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯊꯣꯡꯒꯥꯟ ꯊꯤꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯇꯧꯋꯤ ꯑꯩ ꯑꯕꯨꯖꯝ ꯁꯟꯖꯤꯠ ꯃꯣꯏꯗꯥꯡꯄꯣꯛ ꯃꯅꯤꯡ ꯂꯩꯀꯥꯏ ꯈꯨꯟꯖꯥꯎ